पुलिस की गाड़ी थुगाइबद नतना एम्बुलेंस फाव मनिंग हलनख्रे सेपरेट एडमिनिस्ट्रेशन फंगद्रिब फाव खोजंग हनखिरोय हाइदुना लमहेनबा कुकी जोगी वॉलंटियर सिंगना नेशनल हाईवे ओइरिबा कांगपोपी बाजार मथौ चचबा पुलिस की गाड़ी थुगाइबद नतना आर्मी की असोकबा थिलुबा एम्बुलेंस फाव मनिंग हलनबगी थवोंग असि चथख्रे कुकीजो सिंगना सेपरेट एडमिनिस्ट्रेशन डिमांड तालदुना नेशनल हाईवे दा इंडिफिनिट शटडाउन की खोंजंग चंगचिल्लकपगी सरुक अमा ओइना ngasi numidang pung 8 rom tab aduwaida Kangpopi bazar da lamhen tuhen ba kukizo gi volunteer singna lambi da lakpa police ki DI gari ama thugai dun chathankhidre hariba DI adu bu thauriba driver ama di mamang da personnel ama yauna lamhen tuhen ba kuki volunteer sing aduna gari adu bu mafam adu dagi satpa yaroi maning hallu haiduna makoi tara rom changduna gari gi mingsel fawa thugai ki hariba gari thugai ba gi video footage adu social media da upload tawduna national highway number 2 asida akanba mawong da lambi thingbagi khongjang changsilli haina uthorakibani police personnel singna su chatkadaba lambi chatana thawai hingnana ba haiduna hana lakpa lambi da amuk mamai laiduna hankibani Amaromda Kangpopi UJB school manakda ngasi laibaktiba tawdok amadagi gari accident ta soklaba BSF ki personnel ching hospital da laikan anabagi damakta puruba ambulance ama cookies do volunteer sing na satpa yaroi haiduna thinki lamhenba cookie volunteer sing aduna utuwatu paiduna army oirabasu mawalaude thawai hinglagadi mafam adudagi mamai leraga hanko haibagi akanba wafam thangki tawdok aduda ambulance adu bo thawrakpa drivers amadi manak nangna lakpa Atopa army ki gari sing fawba athingba pibadagi lambida ngaihak awai akum tawnaki hariba thodok sing asigi matangda aikhoigi pawmi singna Kangpopi police ki personnel singda akhanana phone tawduna thodok sing adugi matangda hangbada thodok adu Kangpopi bazar da thokibani police personnel singi maikaida asopan yaukide chapchaba reporting haudik fawbagi oina phangba leite haiduna phongduraki demand phangdriba fawba khulai thadok loi kukizo singi village volunteer eastern zone gi Information and publicity na thadurakpa Gerald amada haribadi majority maitaiga hakthengna punba yadabagi wakhalda churaga laibana center lengang na kukizo singda separate administration PU political gi separation na makoigi apamba fangdirba fawba village volunteer singna khulai thadok loi haibaga loinana arambai tengol na Imphal Valley gi state army dagi laukiba sophisticated oiba kusugulai sing thamoi sengna surrender tawrabadi ingbata paromda khanaba yai haidi Sirol asina makata na haribadi arambay tengol na kukizo singda narco terrorist ni haina mara chirakliba amadi Imphal Valley da maitegi lalhauba group singsu Myanmar amasung Imphal Valley da operate tawri makoina gold triangle gi drug trade ta state asigi minister MLA fawba collaboration tawba yauri haiba wafam kaya Sirol aduda yauri me ahungi irangda maitegi arambay tengol na lusingba singna Mob sagatuna church yum kaya mai thaki miyoi kaya misimina nanghanba laikibana makogi wakhalda chuduna laikiba mayamasina tokhaiba lengak tanbani hairi BSF personnel sing puduna lakpa tatayoda ama lokhada onthaduna ahum chire 13 sokle ngasi nungtil pung 3 rom tabada national highway number 2 Imphal Dimapur lambi ki Kangpopi police ki manung chanba tumuyon kulen amasong changaubung village ani ki marakta BSF personnel ching tongduna lakpa tatayoda ama gurung chatuna angamba lokhada tashinbadagi gari aduda tonglakpa BSF personnel ahum laikanaba ngamdana sire 13 doina sokle asokpa sing adugi manungda taruki fibam luna lairi haidi pausina haribadi G37 BSF personnel ching adu haudi thokliba Kangpopi gi irang asida deploy tawduna laibani BSF sing adu ngasi nungtil QRP loiraba matung Kangpopi dagi Mayang Khang IIT da lakpa temporary base camp ta halakpagi lambida laibaktiba thodok adu thokibani thodok adu bu uhauba miyoi singna phongdorapagi matung ina tatayoda adu overload oiraga lakibani hairi fibam luna soklaba sing adu Imphal gi hospital chingda makhata na layengnabagi damakta pukhatkre laikhidraba miyoi ahum adugi maming mathadi haudik phawbagi oina press na phangba ngamdri amaromda ngasi laibaktiba thodok aduda laikhidraba amasong aso open Nangkraba Singhi mafamda Manipuri Governor Ajay Kumar Bahalana awaba phongdoragli Myanmar dagi Mizoram na sangsin-duna lairiba Kukizo Singbu Aadhaar Card Birth Certificate Ration Card na chingba issue tawdanaba Mizoram government na khangankre loinana refugee singna Mizoram da lam laibasu yaroi haina athingba thamkre Kanglup amana apunbagi sakdam thugaiduna Homeland Separate Administration demand tawrakpa haibasi asumba astingba warep nate MNPF
Manipur asi kanglup kayana pullaga sengkiba leibangni aduna kanglup simpunduna amata oibagi pangal sagatminaduna leibag asi sengatpa ngangminaba haibasi aikoi pumnamagi thawdangni Pibam asida kanglup amana apunbagi saktam thugaiduna Homeland Separate Administration demand tawrakpa haibase achumba asingba wari nate haina lawi asigumba demand lakpa tarabadi lemhauriba kanglup singna sutumina khak leiroi haina Manipur Naga People's Front MNPF ki 12 suba mapo kumon thoranga mari leinana lubasigi Secretary Publicity Thomas Nimaina media da thadorba chirol amana hairi chirol asin hai ngasi NPF ki 12 suba mapo kumon thoram lup asigi General Headquarter Battalion amasung station khudingna mapungfana pangthokre luki GSQ da pangthokiba thoramda lup asigi Chairman John Francis Kachung MP Kanmi Home Secretary Risum Hao Defense Secretary amasung Thomas Nimai Publicity Secretary na Chief Guest Functional President amasung Guest of Honors oina saruk yaki hairi Gun point da ingtaba handilakpa ngamloi gogoi Manipur budget ki matang da demand for grant ki khana nainabada saruk yaraduna Congress Party ki lusingba gogoi na Manipur da thokliba irang asi gun point da loisinduna ingtaba handilakpa ngamloi Manipur ki irang asi bu laksinba tungkoiba ingtapa state ama ohenaba Prime Minister Narendra Modi na Manipur da chatuna hakthengna yengsinba mathau tai haina phongdokre ngasi Parliament budget session ki anisuba tangkaki nini sanba numita ngarang Finance Minister Sitaramana puthokiba Manipur budget ki matangda demand for grant ki khana nenabada saruk yaraduna MP Gaurav Gogoi na makhata na hai Manipur da India lengang na president role thamliba asigi matangda palladuna Manipur Legislative Assembly bo India lengang na dissolve tawduna thamlibra natraga suspended animation thamlibra haiba adu miyam khangna lakthopam thoi Manipur thokliba irang asibu laksinduna ingtapa handilaknaba India lengang na thamoi sengna pamlabadi Manipur miyam na kari hairi haiba adu India lengang na taba mathau tai Manipur miyam na pamliba political aspiration amasung makoina kari karamba akiba mayoknage haibadu mamuta na taba ngambagi pangal India lenga ki mafamda mathau tai haina mahana phongdoki yausang kumhai manungda traffic police na akanba drive chathagadauri thasi ki 13 dagi 19 fawba pangthokadauriba yausang kumhai manungda lambi gi pamdaba thodok sing thokhandana ba traffic control police wing na mapangayada akhanana drive sing chathagadauri yausang kumhai manungda lambi gi pamdaba thodok sing thokhandana ba traffic control police wing gi MP Pramesh Arambhamna ngasi thokpa advisory amada kumhai manung asida pamdaba lambi ke thodok sing thoktanaba traffic rule kaina gari thoba singi mathakta akanba drive chathagadauri loinana kumhai manung asida yu thaklaga gari thaudanaba gari ga hena yangna thaudanaba traffic signal ngakna chatnaba gari macha thauba madi tongba singna helmet umnaba gari thongna mobile phone paidanaba sahi sudana angang singna gari thaudanaba khudong thiningai oiba mawongda amadi chekshindana gari thaudanaba parking area da niyam chumna gari park taunaba amadi miyamna su thauriba gari singda aber natraga isikna singba chaisinba taudanaba khanghalakli traffic rule thugaiduna gari thauba sing thingnaba traffic police ki akhanaba team sing khudong thiningai oiba mafam singda leiduna drive chathagani hairi Bharat lengangna masagi lambi phawba ngak chenba ngamdaba haibasi karigino malemgi leibak singi manungda Bharat achi lanmigi mapangal kanbada mari suba thakta lei haina singthanari bani adubo lanmigi mapangal kallaba Bharat lengangna Bharat manung fawduna cheliba national highway phawba ngak chenba ngamdaba haibasi yamna ikainingai ni masike mayek senglaba khudam haibabu Manipur asi Bharat gi mapung phawba state amani haiduna leiribani adubo Bharat ga Manipur ga samnariba national highway 37 Imphal Diribam lambi amadi National Highway 2 Imphal Dimapur lambi asida kugizo singna matang kaktana tingjinduna thambada ngasi fawba Bharat lengangna lambi tingliba singi mathakta ain gi oiba thabak chapchana lokhatuna cherak piduna lambi hangdohanba ngamdaba haibasi karigino haiba wahang ama lakli wahang asigi pakum Bharat lengangna pifam thokpani adubo ngasi fawba pidana National Highway ani asida apanba piduna leibadagi Manipur miyam asi chathok chasingi lamda yamna awaba mayoknaduna leire lambi thingjinduna thamliba kukizo sing asi Bharat lengangna laksinba haibasi karisu leiba nate adubu miyamna chathok chasin tawriba National Highway fawba thingduna thambada Bharat lengangna lokhatpam thokpa thabak lokhatana leiba haibasi Manipur miyam warning laga wajau sininglega chizau haiduna kumhai yengduna leibaga chap manai haibada
ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯅꯤꯄꯨꯔꯒ ꯚꯥꯔꯠꯀ ꯁꯝꯅꯔꯤꯕ ꯅꯦꯁꯅꯦꯜ हाईवे 2दा ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯄꯟꯕ ꯄꯤꯔꯤꯕ ꯑꯁꯤ ꯚꯥꯔꯠꯀꯤ ꯀꯣꯅꯨꯡ ꯗꯤꯜꯂꯤꯒ ꯁꯝꯅꯔꯤꯕ ꯅꯦꯁꯅꯦꯜ हाईवेꯁꯤꯡꯗ ꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯩꯗꯧꯉꯩꯗꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯝꯂꯣꯏ꯫ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯈꯠꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯁꯣꯏꯗꯅ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯀꯨꯀꯤꯁꯤꯡꯅ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯕꯐꯔ ꯖꯣꯟ ꯑꯃꯗꯤ ꯔꯦꯗ ꯖꯣꯟ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯠꯄ ꯌꯥꯍꯟꯗꯅ ꯂꯩꯕ ꯃꯇꯝꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯁꯤ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯀꯨꯀꯤꯁꯤꯡꯅ ꯅꯦꯁꯅꯦꯜ हाईवे ꯑꯅꯤꯃꯛꯇ ꯃꯇꯝ ꯀꯛꯇꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯄꯟꯕ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯕꯨ ꯚꯥꯔꯠꯀꯤ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯅꯦꯁꯅꯦल हाईवेꯁꯤꯡꯗ ꯑꯄꯟꯕ ꯄꯤꯔꯤꯕ ꯚꯥꯔꯠ ꯃꯤꯌꯥꯝꯒꯤ ꯑꯐꯣꯡꯕ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ꯫ ꯃꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯦꯁꯅꯦल हाईवेꯁꯤꯡꯗ ꯑꯄꯟꯕ ꯄꯤꯔꯤꯕꯁꯤꯡ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯃꯤꯌꯥꯝꯕꯨ ꯑꯄꯟꯕ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯜꯂꯨ꯫ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯨꯝꯅꯃꯛ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯊꯥꯕꯜ ꯌꯥꯎꯅ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯈꯨꯗꯤꯡꯃꯛ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯂꯨꯞ ꯃꯔꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯅꯤꯉꯣꯝꯕꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯊꯧꯃꯤꯁꯤꯡꯅ ꯂꯥꯛꯂꯤꯕ ꯃꯥꯔꯆ 14ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ꯫ ꯌꯦꯜꯍꯧꯃꯤ ꯀꯌꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯂꯥꯟꯗꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯊꯣꯛꯂꯤꯕ ꯃꯤꯁꯤꯃꯤꯅꯥ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯃꯥꯡꯁꯤꯜꯂꯛꯄ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯅꯔꯛꯂꯤꯕ ꯀꯌꯥ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯁꯣꯂꯨꯁꯟ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯎꯁꯪ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯂꯨꯞ ꯑꯁꯤꯒꯤ ꯋꯥꯔꯦꯞ ꯈꯔ ꯂꯧꯕꯒ ꯂꯣꯏꯅꯅ ꯋꯥꯔꯦꯞꯁꯤꯡ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯅ ꯀꯣꯜꯂꯤꯕ ꯃꯐꯝꯁꯤꯡꯗ ꯃꯧ ꯑꯃꯗꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯌꯥꯎꯁꯪꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯒꯤ ꯊꯕꯛ ꯑꯃꯠꯇ ꯆꯠꯊꯗꯕ, ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗꯒꯤ ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯍꯟꯗꯕ, ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗ ꯌꯥꯎꯁꯪ ꯍꯣꯂꯤ ꯆꯠꯍꯟꯗꯕ ꯑꯃꯁꯨꯡ ꯂꯥꯛꯍꯟꯗꯕ, ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯍꯟꯗꯕ, ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯇꯧꯍꯟꯗꯕ, ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯏꯁꯩ ꯂꯤꯂꯥ, ꯍꯥꯎꯁꯤ, ꯂꯣꯇꯔꯤꯅꯆꯤꯡꯕ ꯇꯧꯍꯟꯗꯕ, ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯊꯧꯔꯤ ꯊꯠꯇꯨꯅ ꯁꯦꯜ ꯈꯥꯏꯍꯟꯗꯕ, ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯗꯨꯅ ꯌꯨ ꯊꯛꯄꯅꯆꯤꯡꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯍꯟꯗꯕꯅꯆꯤꯡꯕꯅꯤ꯫ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕ ꯑꯃꯗꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯅꯕ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯊꯝꯂꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯕꯖꯦꯠꯇ ꯀꯪꯒ꯭ꯔꯦꯁꯀꯤ MP ꯑꯅꯤꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯦꯟꯇꯔꯒꯤ ꯊꯧꯑꯣꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯇ ꯇꯤꯜꯂꯨꯕꯒꯤꯔ ꯈꯟꯕ ꯍꯧꯔꯛꯂꯦ꯫ MP ꯕꯤꯃꯣꯜ ꯃꯅꯤꯄꯨꯔꯒꯤ ꯕꯖꯦꯠꯇ ꯆꯤꯡꯕꯨ ꯃꯤꯔꯥꯏꯔꯦ꯫ MP ꯑꯔꯊꯔ ꯉꯁꯤ ꯂꯣꯛ ꯁꯚꯥꯗ ꯃꯅꯤꯄꯨꯔ ꯕꯖꯦꯠꯀꯤ ꯃꯇꯥꯡꯗ ꯈꯟꯅꯕꯗ ꯀꯪꯒ꯭ꯔꯦꯁ MP ꯑꯉꯣꯝꯇ ꯕꯤꯃꯣꯜ ꯑꯀꯣꯏꯗꯝꯅ ꯁꯦꯟꯗꯣꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯋꯥꯐꯝ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯉꯔꯥꯡ ꯄꯨꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯕꯖꯦꯠꯄꯨ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ MP ꯕꯤꯃꯣꯜꯅ ꯃꯅꯤꯄꯨꯔꯒꯤ ꯕꯖꯦꯠ ꯈꯟꯅꯕꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ GSDPꯒꯤ ꯁꯨꯞꯅꯒꯤ ꯆꯥꯗ 37.07 ꯃꯅꯤꯄꯨꯔꯒꯤ ꯐꯤꯁꯀꯦꯜ ꯂꯥꯏꯕꯤꯂꯤꯇꯤ ꯑꯣꯏꯔꯤ꯫ ꯁ꯭ꯇꯦꯠꯀꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯆꯥꯗ 65 ꯑꯣꯏꯕꯗ ꯆꯥꯗ 95ꯅ ꯁꯦꯂꯥꯔꯤꯗ ꯆꯠꯂꯒ ꯆꯥꯗ 38 ꯈꯛ ꯀꯦꯄꯤꯇꯦꯜ ꯑꯥꯎꯠꯂꯦꯟ ꯑꯣꯏꯕꯅ ꯃꯅꯤꯄꯨꯔ ꯁꯦꯟꯗꯣꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯤꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯄꯨꯊꯣꯛꯂꯤꯕ ꯕꯖꯦꯠ ꯑꯁꯤꯗ ꯎꯕ ꯐꯪꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 2012ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯑꯣꯏ 70,000 ꯔꯣꯝ ꯑꯁꯤꯒꯤ ꯔꯤꯂꯤꯐꯀꯤ ꯋꯥꯐꯝ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯅꯠꯇ꯭ꯔꯒ ꯕꯤꯍꯥꯔꯗ ꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯕꯖꯦꯠꯇ ꯁꯣꯏꯗꯅꯃꯛꯀꯤ ꯔꯤꯐ꯭ꯂꯦꯛꯁ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖ ꯚꯕꯟ ꯃꯃꯥꯡꯃꯛꯇꯗ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯔꯥꯖ ꯚꯕꯟꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯀꯌꯥ ꯑꯁꯤꯕꯨ ꯀꯣꯛꯍꯟꯅꯅꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯕꯖꯦꯠ ꯑꯁꯤꯗ ꯔꯤꯐ꯭ꯂꯦꯛꯁ ꯇꯧꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯥꯟꯕ ꯑꯃꯗꯤ ꯎꯕꯤꯗꯕ ꯊꯧꯑꯣꯡ ꯑꯁꯤꯃꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯇ ꯇꯤꯜꯂꯨꯕꯒꯤꯔ ꯍꯥꯏꯅ खनबा हौरक्ले हाइनसु MP बिमोल अकोइजमना फोंदोकी। लोक सभादा ngarang यूनियन फाइनेंस मिनिस्टर निर्मला सीतारामन पुथोखिबा मणिपुर बजेट स्टेट असिगी सिंगी चाउखत थौरांगी वाफम अमता याउदबा चिंगबु मिराइबा बजेटनी हाइना आउटर
Manipur Parliament Constituency gi MP Alfred Kangam S. Arthurna yaningdaba phongdokre. Amaromda ngasi Lok Sabha mifamda Manipur budget khanabada saruk yaraduna Congress MP Alfred Kangam S. Arthurna puthokliba budget session asida Manipur gi Valley area da section tawriba project sing amasong Manipur gi apunba pak chawba lamgi sada Maudra manga oiriba tribal miyamna khundariba chingda section tawriba project singi achugi mati khena bana central government na Manipur dagi singa masung tangi chawkha thorangda manaba minyang yengdre haina penda phongdoki.